Manipur Top Trending News na tungan-tungan ba reliable source sing dagi lakot jaraga matam-matam gi oiba maru oiba i-paw sing patukuna khanghanjari ahanbada Manipur LPG fangdabagi awaba mayoknar pa yana leire August 10 tarek National Highway number 30 ga 7 Imphal Jiribam lambi gi phibam phatabana marum oiraga Manipur da changthong gas LPG puslakpada yamna chawna khudong chadaw mayoknare masina maram oiraga Manipur da LPG fangdabagi awaba mayoknar pa yabagi phibam da leire hairi nakal amaromda ngasi All Manipur Indian Distributors Association gi oiba meeting ama phamduna hiram asigi matangda kupna khana bagaloina LPG fangdabagi awaba miyamda mayokna handana Manipur government amadi IOC gi mari lenaba official singda cherol piduna miyeng changnana ba makogi maikei dagi takinana ba warib lokre association asigi maikei dagi atubada Manipur government ki CAFNPD Consumer Affairs Food and Public Distribution gi director amadi commissioner lonena IOC gi Northeast Integrated Office Guwahati gi Chief General Manager da Cherol thaduna lairiba khudong chadab sing asi khanggadawri National Highway number 102 Imphal Dimapur lambi chatpa yadana lairkib dagi National Highway number 37 Imphal Jiribam lambi asida LPG pusilpagi amata oiriba route oina lairkibani adubu Imphal Jiribam highway gi lambi asibu ka henam phibam sokpuna maram oiraga LPG pusilpada khudong chadab kaya mayok narkibani masigi mathakta Manipur tamna purpada auriba Meghalaya Silchar gi lambi su ataba amadi jam adumak thokpagi khudong chadaw mayok nari maru oina Imphal Jiribam lambi gi phibam asina Manipur gi LPG pusilpada khudong chadaba chaun mayok narpani hairi masina maram oiraga haukiba tha ahum lom asi Manipur gi darkar taba LPG masingi saruk ahum thokpagi ama khaktamak purakribani tha amada sangchutta bulk tanker amana trip ani ahum chatlamba adu hojik amadagi hena chatpangamre masina maram oiraga distributor singi pampham tokpa LPG April thadagi mapung phana phangdana lak hojik phawi oinadi distributor singi maike dagi angama thakta customer sing da LPG phangdabagi khudong chadaba splendana ba angama thakta honari adumakpu hojik mayok nari ba khudong chadaba asi makhata adumak mayok naduna lairabadi miyamda LPG phangdabagi awaba soidana mayok narkadawi miyamda awaba asi mayok narkana ba government na atu matamda hiram asigi matangda miyeng changlaga khudong chadaba asi kokhanna ba thoksilama atuba matamda akatpa mathok tai haina pawsina makhata rakli angang singi yamna nungai paw amata Indira Park angang singna hena nungai na ba mongda sebetlaga nauna sangakre Imphal Indira Park asi Manipur angang singi mapung phana park ama ohenna bagi pandamda angang singna pam nagadaba tonga tonga potlam kya haibadi train sagol amasung aeroplane singba kya hapchilaba matung nauna sangadu ngasi angang singda kusina tharum asida Imphal Municipal Corporation gi caretaker Mayor Kaisang Hem Lokeswar Singna Mahutki Director NG Uttam amasung Imphal Municipality Corporation gi Municipal Commissioner Tiam Chandra Kumar Saruyaki tharum aduda NG Uttam na hai Indira Park asi miyamna hanadagi khanglaga adumak lai adubu chahi khargi mamangda pa asi pakthok chawthoknabagi thabok lokholpada matam khara amuk hangludre hauji pa asigi maning thangba side asida khara chawthorakle masi chawthoklabasu corona na amasung lepaki irang asina maram oiraga napi mayam ama somjinbadagi phajana chalaiba ngamlaktre IMC na masi private party amada sinarga amuk khanna chalainaba honarpani private party aduda sinabagi matung ina private party asina matam asi khara upgrade tawdragadi lakpa wat kadaba adu khalaga makhogi funding dagi IMC amadi government yaudana makhogi paisana invest tawrga angang singa sananaba train sagol amasung aeroplane singba apchinbani balloon gi slide amasu ten khraga matam chana yauktabdagi ngasigi sangaba asida adumadi yaukidre adubu masi nongmanini asida yauklagani aduga sayol ama anigi manungda hariba asi hapchilagani masi hapchilagadi angang singna sanaba hena mapung phargani maning thangba saruk napi sing somsing duna laiba asi leitem phajana manahalaga football ama ani thambada angang nupa sing sana jabada hena nungaigani khali loinana angang macha chenba kangbu gi daycare center amasung park asida atubada hapchinana ba pandam thamli arapam humdagi bazar da pot eba yadabadagi kaichel karakpada angang adu pamlaga koicha chatpa waba angang narpa yarpa yabana park asida angang adu pung ama ani thamlamaga madugi bihum thokpa paisa adu piraga potche leiba loiraga angang adu puraga chatkinabagi kodong saba asimasu thamnanaba meyunaju haijari amadi private party asidasu haijari masi atu matamda thabakta onthoklagani haina thajai haina su mahakna makhatana hongdorokli amaromdana kuki volunteer gi sympathizer tamil macha ama fare moreda operate tawriba kuki village volunteer gi yamna maru aiba sympathizer oina Iswar Pande LS Sip Koba hojik na more ward number 5 lobuk laikai da leiba tamil macha ama manga suba Assam Rifles na fare hairi police gi phamu pauna hai more da leiba manga suba AR gi kangbu amana ngarang thi humbagi thabak chathabada more ward number 5 lobuk laikai da leiba Iswar Pande LS Sip Phakibani mahak kuki village volunteer sing sel khaiba amadi khulai pothok posin tawba khaktanatana 2023 gi May 3 da thokiba irang aduda chauna thodang lokiba misakni mahak kuki village volunteer singi luchingba
hangbogi mi yeng makha da thabak tawani haina hangbangam le hairi araba isor pande ls chief mamang da su drug lalonbagi case ka mari lena police na aduna jail da lairoba misakni ma pungasi ar gi kangbu amana makha taba ain gi oiba thabak lokotna ba imphal da porkre hairi amaromda isor pande ls chief manga suba ar na phakre haiba paw phangbadagi more da leiba kuki nupi singna KLP da leiba manga suba AR gi camp ki gate mamang da thomjin duna mahak pu thadok na ba khongjin changsin ki khongjin adugi paw phangbadagi more police amasung RAF ki team changsin duna nupi sing adubu tankhai ki hairi khut thokna bada IM gi kedar mari sokle None district ki manung chanba Tawdaijang Kuldangasi Ayuk ZUF Jilerong United Front amasung NSN IM gi keda singi markta khut thokna bada IM gi kedar mari sokle hairi present phamu paw na hai Jilerong amasung masakna ba phurupna khundariba Tawdaijang Kulda NSN IM gi kedar sing Lasile haiba paw phangbadagi JUF ki kedar singna ngasi ayuk yengchina ba changsilubada khuthokna bagi thawdo adu thokibani nakal ari gi marsta khulai pungkhai amarom chathakiba nomai kapna bagi thawdo aduda IM gi kedar mari asok apan langki hari thawdo adugi paw phangbadagi district police amasung central forcing mapum aduda changsin duna thi humbagi thabak chathabagalona makha tana thohaningdaba thawdo proktana ba section thorang hotre hari asu pawdumada soikilan ki bawa basu mapigani channel asu bunuk sibiduna share amadi subscribe to bibi damo haini tan thalak khondok sari amadi makha tana myam gi seba tawbo ngamba ojege